ꯃꯌꯥꯝ ꯏꯃꯥ ꯀꯦꯕꯂꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤꯀꯣ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯌꯥꯎꯔꯤ ꯃꯈꯜ ꯄꯥꯔꯠ ꯃꯥꯏꯁꯦ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯁꯤꯁꯦ ꯊꯥꯒꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯉꯣꯟꯗ ꯀꯩꯝꯇ ꯀꯔꯦꯝꯅꯕ ꯈꯣꯠꯄ ꯀꯩꯝꯇ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯌꯥꯝꯕꯅꯗꯤ ꯇꯧꯅꯔꯝꯃꯅꯤ ꯇꯧꯗꯅ ꯑꯗꯨꯝ ꯌꯦꯡꯕꯅ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯇꯧꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯃꯥꯒꯤ ꯂꯤꯡꯛꯇꯨ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯤ ꯔꯤꯌꯦꯛꯁꯟꯁꯦ ꯍꯧꯔꯁꯤ ꯒꯟꯖꯥ ꯌꯥꯎꯗꯦ ꯑꯩ ꯇꯥꯗꯦ ꯒꯟꯖꯥꯒꯤ ꯋꯥꯔꯤ ꯇꯥꯗꯦ ꯑꯃꯁꯦꯀꯩ ꯂꯥꯏꯅꯣ ꯁꯤꯒꯤꯁꯤꯅ ꯉꯁꯤꯁꯦ ꯀꯩ ꯂꯥꯏꯅꯣ ꯑꯝꯇ ꯇꯥꯕꯤꯗ꯭ꯔꯦ ꯑꯣ ꯇꯥꯔꯦ ꯑꯦ ꯑꯥꯗ ꯐꯝꯃꯝꯃꯤꯅꯦ ꯄꯤꯛꯏꯍꯦ ꯃꯣꯏ ꯂꯥꯏꯁꯤꯗꯤ ꯐꯣꯂꯥꯁꯤꯗꯤ ꯍꯥꯎꯅꯤꯍꯦ ꯑꯩꯁꯨ ꯐꯣꯂꯥ ꯇꯧ ꯇꯥꯔꯦ ꯂꯐꯣꯏꯗꯤ ꯂꯩꯔꯦ ꯁꯪꯒꯣꯝ ꯂꯩꯔꯦ ꯑꯗꯣ ꯀꯩꯅꯣ ꯂꯩꯇꯦ ꯆꯦꯡꯄꯥꯛꯇꯤ ꯂꯩꯇꯦ ꯑꯁ ꯗꯝ ꯃꯥꯔꯦ ꯗꯝ ꯅꯣ ꯗꯝ ꯃꯥꯔꯦꯅ ꯅꯨꯡꯉꯥꯏꯅꯤ ꯁ꯭ꯋꯥꯏꯗꯒꯤ ꯋꯤꯠꯀꯤꯗ ꯂꯩꯔꯨꯁꯤ ꯒꯟꯖꯥ ꯂꯩ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨꯅꯦꯕ ꯒꯟꯖꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯥꯜꯂꯣꯏꯕ ꯆꯨꯝꯃꯤ ꯆꯨꯝꯃꯦ ꯕꯕꯥꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯃꯇꯝꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯍꯥꯏꯌꯨꯅꯦ ꯑꯣꯀꯦ ꯒꯟꯖꯥ ꯂꯩ ꯆꯠꯈꯤꯗꯣꯔꯦꯀꯣ ꯄ꯭ꯂꯥꯎ ꯁꯤ ꯂꯣꯏꯔꯒ ꯄ꯭ꯂꯥꯎ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯐꯣꯂꯥ ꯅꯠꯇ꯭ꯔꯣ ꯅꯪ ꯇꯧꯔꯤꯁꯤꯗꯤ ꯃꯥꯅꯦ ꯐꯣꯂꯥꯅꯦ ꯁꯤ ꯂꯣꯏꯔꯒ ꯄ꯭ꯂꯥꯎꯗ ꯑꯃꯨꯛ ꯇꯧꯗꯣꯏꯕ ꯒꯟꯖꯥꯗ ꯂꯩꯔꯨꯈꯤꯒꯦ ꯑꯣꯀꯦ ꯕꯥꯏ ꯉꯥꯏꯈꯣ ꯑꯩ ꯑꯣꯀꯦ ꯑꯃꯅ ꯆꯠꯈ꯭ꯔꯦ ꯃꯨꯛꯇꯣ ꯍꯥꯟꯅ ꯉꯧꯊꯣꯛꯑꯦ ꯃꯨꯛꯅꯦ ꯃꯨꯛꯅꯦ ꯑꯗꯒꯤ ꯆꯅꯥ ꯗꯥꯜꯅꯦ ꯑꯗꯒꯤ ꯆꯦꯡ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯃꯆꯜ ꯈꯔ ꯍꯥꯞꯆꯔꯦ ꯊꯨꯝ ꯑꯗꯒꯤ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯥꯝꯍꯟꯖꯔꯦ ꯑꯩꯒꯤꯗꯤ ꯕ꯭ꯔꯥꯎꯟ ꯔꯥꯏꯁꯅꯤꯅ ꯈꯔ ꯀꯨꯏꯅ ꯀꯥꯝꯍꯜꯂꯦ ꯒꯟꯖꯥ ꯂꯩ ꯆꯠꯈ꯭ꯔꯦ ꯒꯟꯖꯥ ꯂꯩꯕ ꯍꯜꯂꯛꯑꯒ ꯀꯔꯤ ꯀꯩꯅꯣꯗꯨ ꯁꯤꯕꯔꯥꯇ꯭ꯔꯤ ꯂꯣꯏꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯂꯥꯎꯒꯤ ꯃꯇꯥꯡꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯤꯅꯤꯠ 11ꯃꯨꯛ ꯁꯥꯡꯕꯅꯦ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯑꯗꯣ ꯑꯩꯅ ꯂꯣꯏ ꯇꯧꯊꯣꯛꯑꯗꯤ ꯃꯤ ꯊꯥꯒꯠꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯂꯣꯏ ꯇꯧꯊꯣꯛꯑꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯨ ꯄꯥꯔꯠꯇꯣ ꯑꯗꯨꯝ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯤꯡꯛꯇꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗꯒꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ Thank you for watching this video.